representative oireeba akhoi gi damta document oina officially oina chida chatlaga mapan da complaint oina chatkadaba sing assembly da oiro parliament da oiro manung da oiro mapan da oiro ruling da oiro opposition da oiro kanam da direct akhoi state leaders sing sina representative sing sina KUKI illegal immigrants KUKI terrorists nakoi makoi na tawbadagi akoi manipur se thugai na ba tawrabani ko manipur changjal abani ko manipur se mang na ba tawrabani ko india se mang na ba tawrabani ko haibase haiba ngamdri se karigeeno haibasin leaders sing it may be internal leaders or external leaders label leaders myam na representative makoi na ngang badana official record oidoini makoi na direct tholi manipur crisis tholi ba se KUKI na lali KUKI terrorists sing se tawrapani makoi se dangerous ni makoi manipur thugai na ba tawre india thugai na ba tawre se direct point tawraga bioba aduna nga sibogi problem solve tawdriba se makoi da point tawdabaduna problem se solve tawdrabra na khalapam su yawre makoi da yam nungai jadaba yam pendaba tasing na haragadi hozik manipur da chahi amma makhai hen henjalaktroba manipur da thoiba irang se tasing na haragadi mayam di hai akoi da su hai pendaba mayam lei prime minister wangang de rahul gandhi na du hai Prime Minister wangang de opposition na du hai ruling na du hai ada hai mayam am leigre ngarang thoi ba thodok nungai ta ba thodok akoi gi kautruk ta chamjaraba mauna ha ama leigidaba magi macha sok pa yauriba press media sok pa yauriba state police force aduki matik sok pa yauriba sigi thodok chapmana ba mayam ama tamthiraba mayam am se chahi ama makhai dagi hena akoi manipur se thola abane thopisi da kedawe haiba matamda koi na yam nungai jadabadi koi da pen dabadi karino haiba matamda prajana di lauri tholi basi kanana no metang ahumda KUKI illegal immigrants singsina KUKI terrorists singsina sophisticated weapon paraga haurakkiba rally dagi thon gibani ko haurakkiba ko haibase leptana hairi sophisticated weapon paraga tawgibani haibase akoi praja singna hairi local media na hairi everyone na hairi ba sigumba mayam sigi maraksida akoi na yam nungai jadabdi kaino haibam tamda Narendra Modi na wa ngang da wai tosi Rahul Gandhi na sila amba am da bai wari tosi every akoi gi mapan gi wari tosi ba akoi state leaders singsina asingba achumba kanana no akoi manipur lan hori base kanano culprit se kanano dandipi ga dabase si manipur hori irang se kari dagi no kanano toholi base separate administration di pihal aroi na political party khudimang na lauri adu kanana no separate administration lauri se haibase masak thok na point to ngamdrib se karigeeno haibaduna ngasi bogi problem se solution phangdri bagi madam se sina achawang oirani haibagi chingnabam chu leire ba koida madam di karigeeno haiba matamda ruling phangi assembly da ngarang nahan phangi da ngari assembly marakta su khara phangrabani phambasida agenda number 1 da puthoktriba karigeeno prioritize the immediate neutralization of the KUKI narco terrorists who are in pursuit to divide the Manipur's administrative and territorial integrity haraga agenda number 1 da puthoktrib se karigeeno ba quite first adu hana puthokadabane KUKI narco terrorists singsina tawribase makoi na paiba khulai si ahenba khulai ni ko icham chaba mi ama village defense force na paiba yaba natte ngarang tawri dusu first time ni drone bombing na tawribase icham chamba ekta akoi gi thangam paina raga kuchu khulai masam paina raga tawba la natte adu taragadi sigi posi akoina point tawba ngamdri karigino manipur kaningma singnadi aseng achumba laujaba local media na su haijaba KUKI laroba singsina sumain tawredi haiba adubu representative oireeba akoi gi damta document oina officially oina chida chatlaga mapan da complaint oina chatkadaba sing assembly da oiro parliament da oiro manung da oiro mapan da oiro ruling da oiro opposition da oiro kanam da direct akoi state leaders singsina representative singsina KUKI illegal immigrants KUKI terrorists nakoi makoi na tawbadagi akoi manipur se thugai na ba tawrabani ko manipur changjal abani ko manipur se mang na ba tawrabani ko india se mang na ba tawrabani ko haibase haiba ngamdri se karigeeno haibasin aduna nga sibogi problem solve tawdriba se makoi da point tawdabaduna mapan gi su makoi da complaint ama official oina record oina laktrabadina makoi da su haibadi samudai ani community ani khatnabagi type ta su urabnina problem se solve tawdrabra na khalapam su yawre makoi da aduna assembly da su khanabigadabni makoi KUKI narco terrorists se kumain tan thokadabano makoi se kumain akanba action ama ultimatum logadabno haigadabani parliament da su lawgadabne akoi manipur thoiba irang se si KUKI narco terrorists na thon bani makoi se amtang achawa pani sama tawbiro indigenous people myam sigi yum mai thagrabane warabani huzik haibase direct point to point do ngangbiyo ba point to point ngangdabida akoi gi direct point to ngamdabagai koi thuoga nakoina na tom tawleibase sinam official oina documents oina official people representative to ngangat trabadina prajana laure na kaidogdoi nom da habidone ado sigumba mayam sina akoi gi manipur gi problem se solve tawdabagi achaw maram ama leire haibase si haijaningi
aduna state leaders sing political leaders sing official party representative sing na immediate meeting oigera akoi gi direct ultimatum akoi unanimous oiba decision am long na bagi damakta neutralization of the KUKI narco terrorists who are in pursuit to divide the Manipur administrative and the territorial integrity mokoi gi mayok ta achoba action am long na ba unanimous decision ama irrespective of any political party, it may be opposition or ruling se si pura puncha laga tobiro mapanda la iba representative MP singna su opposition oigera ruling oigera du thibiro anu direct KUKI illegal immigrants sing sina koi Manipur se landarakpani KUKI terrorists sing se landarakpani hyba se hybiro direct point ngangbiro ba tawai iba poch da aduna direct wangang ngamdaba official mina direct point taw ngamdaba dagi ngasi akoi problem se sibuk chatharakpani ko hybagi akoi da nungang ba ma pokchare aduna tasengna label leaders sing it may be internal leaders or external leaders label leaders me am representative makoi na ngang badana official record oidoini makoi na direct tholi Manipur crisis tholi base KUKI na lali KUKI terrorist sing sila tawrapani makoi se dangerous ni makoi Manipur thugai na ba tawre India thugai na ba tawre se direct point tawraga haibi oba adu taragadi adugi official record to chatkani ba akoi praja no in law lere media in law lere ba koi di aduna si aswebedagi ngasi sahi mo makhai yokselapani haibase ai haijaningi me am da. Thank you so much.